Hi ma'am, Charmokchay ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯃ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯖꯔꯛꯀꯦ. ꯑꯗꯣ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯍꯥꯏꯕꯤꯔꯛꯄ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯛꯄ ꯋꯥꯔꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯦꯝꯃꯛꯄ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯗꯣꯏꯅꯤ. ꯍꯣꯖꯥꯏꯗ ꯇꯥꯔꯤꯕ ꯃꯩꯇꯩꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯣꯏꯗꯣꯏꯅꯦꯕꯀꯣ. ꯑꯗꯨꯒ ꯀꯣꯃꯦꯟ ꯕꯣꯛꯁꯇꯒꯤ ꯀꯣꯃꯦꯟ ꯈꯔ ꯄꯤꯛ ꯇꯧꯔꯦ. ꯑꯗꯨꯒ ꯄꯨꯟꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯛꯑꯁꯤ. ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎ ꯌꯦꯡꯕꯤꯌꯨ. ꯃꯌꯥꯝꯗꯣ ꯑꯩ ꯏꯁꯇꯦꯗ ꯉꯥꯛꯁꯟꯖꯔꯦ. ꯁꯤꯗ ꯃꯣꯕꯥꯏꯜ ꯂꯩꯔꯦ. ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯣꯕꯥꯏꯜꯅꯤ. ꯑꯩꯅ ꯉꯥꯏꯍꯥꯛ ꯋꯥꯏꯔꯛꯄꯅꯦ. ꯑꯗꯣ ꯀꯣꯃꯦꯟ ꯑꯁꯦ ꯍꯧꯔꯁꯤ. ꯑꯍꯥꯟꯕꯒꯤ ꯀꯣꯃꯦꯟꯁꯦ ꯊꯣꯏꯕꯤ ꯋꯥꯍꯦꯡꯕꯝ ꯀꯣꯃꯦꯟ 3-4 ꯊꯣꯛꯅ ꯊꯥꯔꯛꯑꯦ. ꯃꯔꯤꯃꯛ ꯑꯩ ꯄꯥꯊꯣꯛꯆꯔꯛꯀꯦ. ꯑꯍꯥꯟꯕꯗ ꯌꯥꯔꯗꯤ ꯃꯩꯇꯩ ꯈꯨꯟꯁꯦ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯁꯦ. ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡꯁꯤꯗ ꯃꯌꯨꯝ ꯃꯩ ꯊꯥꯕꯤꯈ꯭ꯔꯕ ꯂꯝ ꯄꯥꯝꯕ ꯌꯥꯎꯔꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ. ꯑꯗꯨꯗꯒꯤꯗꯤ ꯃꯤꯇꯩ ꯃꯁꯤꯡ ꯌꯥꯝꯃꯤꯉꯩ ꯄꯥꯡꯒꯜ ꯂꯩꯗꯣꯏꯅꯤ. ꯑꯅꯧꯕ ꯂꯧꯁꯤꯟꯕꯤꯌꯨ. ꯂꯝ ꯐꯪꯗꯕ ꯂꯩꯅꯤꯡꯕ ꯀꯌꯥꯕꯨ ꯍꯦꯜꯞ ꯇꯧꯔꯒꯗꯤ ꯐꯅꯤ. ꯑꯗꯨꯗꯒꯤꯗꯤ ꯍꯣꯖꯥꯏ ꯌꯥꯝ ꯐꯖꯩ. ꯃꯩꯇꯩ ꯈꯨꯜ ꯆꯥꯎꯊꯣꯛꯍꯟꯁꯦ. ꯂꯝ ꯍꯣꯡꯉꯗꯤ ꯍꯟꯗꯛꯀꯤ ꯃꯅꯤꯄꯨꯔ ꯏꯔꯥꯡꯁꯤꯗ ꯂꯝ ꯂꯩꯅꯤꯡꯕ ꯌꯥꯎꯔꯒꯗꯤ ꯀꯧꯁꯤꯟꯕꯤꯌꯨ. ꯍꯣꯏ ꯆꯨꯝꯃꯤ. ꯃꯩꯇꯩ ꯈꯨꯟꯁꯦ ꯑꯇꯩꯁꯨ ꯃꯩꯇꯩꯁꯤ ꯆꯪꯉꯛꯏꯉꯩꯗꯤ ꯑꯩꯈꯣꯏ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯤ. ꯊꯧꯅꯥꯁꯨ ꯍꯦꯟꯒꯠꯇꯣꯏꯅꯤ. ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯍꯟꯗꯛꯀꯤ ꯏꯔꯥꯡꯁꯤꯗ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯄꯤꯈ꯭ꯔꯕꯤ ꯃꯌꯥꯝꯗꯣꯀꯣ, ꯑꯗꯨꯗꯣ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑꯒ ꯁꯤꯗ ꯂꯥꯛꯑꯒ ꯁꯤꯗ ꯌꯨꯝ ꯀꯩ ꯁꯥꯔꯒ ꯂꯩꯕ ꯀꯥꯏꯗꯨꯗꯤ ꯊꯃꯣꯏꯁꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯒꯅꯤꯕꯀꯣ. ꯑꯩꯒꯤ ꯀꯣꯛꯇꯨꯗ ꯑꯩꯒꯤ ꯌꯨꯝ ꯃꯩ ꯊꯥꯗꯣꯛꯈꯤꯕ, ꯑꯩꯒꯤ ꯂꯝ ꯊꯨꯝ ꯃꯥꯡꯉꯤꯕ, ꯑꯩꯒꯤ ꯄꯣꯠ ꯆꯩ ꯀꯩꯀꯥ ꯂꯣꯏꯅ ꯃꯩ ꯊꯥꯗꯣꯛꯄꯤꯈꯤꯕꯗꯣ, ꯑꯗꯨꯁꯤꯡꯗꯣ ꯂꯣꯏꯅ ꯊꯥꯗꯣꯛꯑꯝꯃꯒ, ꯑꯩꯒꯤ ꯏꯔꯝꯗꯣ ꯊꯥꯗꯣꯛꯑꯝꯃꯒ, ꯑꯩꯒꯤ ꯂꯩꯄꯥꯛꯇꯣ ꯊꯥꯗꯣꯛꯑꯝꯃꯒ ꯃꯤꯒꯤ ꯂꯩꯄꯥꯛ ꯑꯃꯗ ꯂꯥꯛꯑꯒ ꯑꯩꯅ ꯌꯨꯝ ꯀꯩ ꯁꯥꯔꯒ ꯂꯩꯕ ꯀꯥꯏꯁꯤꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯑꯣꯏꯒꯅꯤ ꯈꯜꯂꯦ. ꯂꯩꯕꯁꯨ ꯉꯝꯒꯗꯧ ꯃꯥꯟꯗꯦ. ꯑꯩꯒꯤ ꯀꯣꯛꯁꯤꯗ, ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯂꯩꯍꯧꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯝ ꯅꯤꯡꯁꯤꯡꯉꯒ ꯔꯥꯎꯟ ꯎꯔꯨ ꯂꯩꯁꯜꯂꯒ ꯂꯩꯒꯅꯤ ꯍꯥꯏꯅ ꯈꯜꯂꯦꯕꯀꯣ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯩꯅꯤꯡꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯌꯥꯏ, ꯂꯩꯕ ꯌꯥꯏꯀꯣ. ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯝ ꯊꯨꯝꯗꯨꯗꯤ ꯀꯥꯏꯗꯒꯤ ꯄꯤꯅꯤꯀꯣ. ꯏꯁꯥꯅ ꯂꯣꯏꯅ ꯁꯨꯖꯔꯒ ꯂꯣꯏꯅ ꯋꯥꯖꯔꯒ ꯂꯩꯖꯕ ꯉꯥꯛꯇꯅꯤꯅꯀꯣ, ꯀꯅꯥꯁꯨ ꯄꯤꯅꯤꯡꯉꯣꯏ. ꯑꯗꯣ ꯈꯔꯅꯤ ꯂꯩꯕꯒꯤ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅ ꯋꯦꯜꯀꯝ ꯇꯧꯒꯅꯤ, ꯆꯪꯕꯤꯔꯧ ꯌꯥꯅꯤ, ꯄꯤꯖ ꯄꯤꯊꯛ ꯐꯖꯅ ꯇꯧꯒꯅꯤ, ꯑꯗꯨꯃꯥꯏꯅ ꯑꯣꯏꯒꯅꯦꯕꯀꯣ. ꯑꯗꯣ ꯀꯅꯥꯒꯨꯝꯕꯅ ꯂꯝ ꯄꯤꯊꯣꯛꯑꯒ ꯁꯤꯗ ꯂꯩꯌꯨ ꯈꯣꯠꯂꯨ ꯍꯥꯏꯅ ꯇꯧꯕꯗꯨꯗꯤ ꯀꯅꯥꯅꯁꯨ ꯄꯤꯅꯤꯡꯒꯗꯧ ꯃꯥꯟꯗꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ. ꯑꯗꯣ ꯌꯥꯏ, ꯑꯇꯣꯞꯄ ꯃꯩꯇꯩ ꯆꯪꯉꯛꯏꯉꯩꯗꯤ ꯑꯩꯈꯣꯏꯒꯤꯗꯤ ꯄꯥꯡꯒꯜ ꯑꯣꯏꯗꯣꯏꯅꯤ. ꯀꯩꯁꯨ ꯀꯥꯏꯗꯦ. ꯑꯗꯣ ꯃꯊꯪꯁꯤꯗꯤ ꯀꯩ ꯍꯥꯏꯅꯤ, ꯀꯣꯃꯦꯟꯁꯦ ꯄꯤꯛ ꯇꯧꯔꯛꯀꯦ. ꯔꯥꯖꯙꯣꯟ ꯁꯤꯡꯍ ꯍꯥꯏꯅꯤ. ꯀꯔꯤꯅꯣ ꯅꯅꯥꯎꯅ ꯆꯂꯩꯁꯥꯏ? ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯁꯤ ꯀꯩ ꯍꯥꯏꯅꯣ. ꯀꯔꯤꯅꯣ ꯅꯥꯎꯅ ꯆꯂꯩꯁꯦ? ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯃꯗꯤ. ꯃꯊꯪꯗ ꯑꯃꯨꯛ ꯃꯈꯜ ꯃꯊꯦꯜ ꯅꯨꯡꯁꯤꯗ ꯑꯩꯒꯤ ꯏꯒꯤ ꯃꯔꯤ ꯏꯔꯩꯆꯥ, ꯃꯇꯝ ꯄꯨꯝꯕꯗ ꯁꯣꯏꯗ ꯉꯥꯝꯗꯅ ꯑꯣꯏꯌꯨꯀꯣ. ꯍꯣꯏ, ꯑꯣꯏꯖꯒꯦ. ꯑꯗꯣ ꯌꯥꯝ ꯅꯨꯡꯁꯤ ꯑꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ. ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯑꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯔꯛꯎ ꯍꯥꯏꯕꯅꯦꯕꯀꯣ. ꯑꯗꯨꯒ ꯅꯥꯏꯁ ꯚꯤꯗꯤꯑꯣ, ꯅꯥꯏꯁ ꯀꯩꯅꯣ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯄꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅꯀꯣ. ꯑꯗꯣ ꯅꯨꯡꯁꯤꯗ, ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ. ꯄꯥꯕꯗ ꯊꯃꯣꯏꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯌꯦꯕꯀꯣ. ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯎ ꯍꯥꯏꯕ. ꯑꯗꯣ ꯑꯣꯖꯥꯅ ꯄꯤꯔꯛꯏꯕ ꯀꯣꯃꯦꯟꯁꯦ ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯂꯨꯕ ꯃꯇꯝꯗ ꯀꯥꯞꯄꯛꯈꯤꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯥꯞꯄꯛꯄꯅꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝꯁꯨ ꯌꯦꯡꯗ꯭ꯔꯒꯗꯤ ꯌꯦꯡꯕꯤꯌꯨ. ꯑꯩꯅ ꯇ꯭ꯔꯤꯄꯨꯔꯥ ꯆꯠꯂꯨꯕꯒꯤꯅꯦ. ꯑꯗꯨꯒ ꯂꯥꯏꯃꯌꯨꯝ ꯖꯣꯏꯗꯠꯇ ꯁꯔꯃ, ꯀꯌా ꯄꯤꯒꯦ? ꯌꯥꯝ ꯐꯖꯩ. ꯑꯩꯅ ꯐꯦꯟ ꯑꯃ ꯂꯩꯕꯗꯣ ꯈꯣꯂꯥꯡꯊꯥꯗ, ꯑꯗꯨꯗ ꯄꯤꯔꯛꯄꯅꯦ ꯃꯥꯏ ꯀꯣꯃꯦꯟꯁꯦ. ꯂꯥꯏꯃꯌꯨꯝ ꯖꯣꯏꯗꯠꯇꯁꯦ ꯍꯥꯟꯅꯗꯒꯤ ꯑꯩꯅ ꯅꯧꯅ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯏ ꯃꯇꯝꯗꯒꯤ ꯌꯦꯡꯉꯛꯄ ꯃꯤ ꯑꯃꯅꯦꯕꯀꯣ. ꯀꯣꯃꯦꯟ ꯑꯗꯨꯝ ꯄꯤꯕꯤꯔꯛꯄꯅꯦꯕ ꯑꯩꯉꯣꯟꯗ. ꯑꯗꯣ ꯍꯣꯖꯥꯏꯗ ꯂꯥꯛꯑꯣ, ꯎꯅꯁꯤ, ꯑꯩꯈꯣꯏꯗ ꯂꯥꯛꯑꯣ ꯗꯥꯏꯔꯦꯛ. ꯑꯗꯣ ꯑꯩꯒꯤ ꯐꯦꯟꯁꯦ ꯀꯌా ꯄꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯀꯥꯎꯈ꯭ꯔꯦ. ꯈꯔ ꯗꯤꯁꯀꯥꯎꯟ ꯇꯧꯔꯒ 2 ꯃꯌꯥ ꯑꯗꯨꯃꯥꯏꯅ ꯑꯣꯏꯕꯅꯤ, ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯑꯩ.
ꯑꯗꯨꯒꯤ ꯑꯃꯨꯛ ꯂꯥꯏꯃꯌꯨꯝ ꯖꯣꯌꯇ ꯁꯔꯃꯥꯅ ꯄꯤꯔꯛꯑꯦ ꯌꯥꯝ ꯊꯦꯡꯉꯦ ꯑꯩꯅ ꯌꯦꯡꯉꯤꯁꯦ ꯃꯅꯤꯄꯨꯔꯗ ꯅꯦꯠ ꯉꯁꯤ ꯌꯥꯗ ꯉꯥꯏꯔꯤ ꯑꯣ ꯍꯣꯏ ꯁꯤ ꯑꯩꯒꯤ ꯀꯥꯡꯒꯤ ꯚꯤꯗꯤꯑꯣꯗꯅꯤ ꯈꯦꯆ꯭ꯔꯤ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣꯗꯅꯤ ꯄꯤꯔꯛꯏꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯀꯣ ꯑꯁꯨꯃꯥꯏꯅ ꯄꯤꯕꯤꯔꯛꯄꯁꯦ ꯊꯦꯡꯁꯨ ꯊꯦꯡꯅ ꯌꯦꯡꯕꯤꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯨꯡꯁꯤ ꯑꯗꯨꯒ ꯃꯊꯪꯗꯅ ꯄ꯭ꯔꯤꯌꯥ ꯋꯥꯏꯈꯣꯝ ꯑꯩꯈꯣꯏ ꯑꯁꯥꯝꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯔꯦꯂꯤ ꯆꯠꯄꯤꯔꯤꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯌꯥꯝ ꯅꯨꯡꯁꯤ ꯂꯣꯡ ꯂꯤꯞ ꯃꯩꯇꯩ ꯂꯣꯡ ꯂꯤꯞ ꯃꯩꯇꯩ ꯑꯩꯈꯣꯏꯅ ꯍꯣꯖꯥꯏꯗ ꯔꯦꯂꯤ ꯆꯠꯈꯤꯕꯒꯤ ꯃꯇꯥꯡꯗꯨꯅꯤꯀꯣ ꯑꯁꯤꯒꯤ ꯔꯦꯂꯤꯁꯤꯗ ꯑꯩꯈꯣꯏ ꯃꯩꯇꯩ ꯈꯛꯇ ꯅꯠꯇꯦꯀꯣ ꯑꯁꯥꯝꯒꯤ ꯑꯇꯣꯞ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯨ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤꯀꯣ ꯍꯥꯏꯗꯤ ꯏꯁꯇꯨꯗꯦꯟ ꯌꯨꯅꯤꯌꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤꯅ ꯑꯁꯥꯝꯒꯤ ꯑꯣꯜ ꯑꯁꯥꯝ ꯃꯅꯤꯄꯨꯔꯤ ꯏꯁꯇꯨꯗꯦꯟ ꯌꯨꯅꯤꯌꯟꯅ ꯂꯤꯗ ꯇꯧꯔꯒ ꯇꯧꯈꯤꯕ ꯔꯦꯂꯤꯅꯤ ꯃꯤ ꯃꯁꯤꯡꯗꯤ ꯈꯖꯤꯛ ꯈꯔꯥꯛ ꯇꯤꯟꯈꯤꯕ ꯅꯠꯇꯦꯀꯣ ꯑꯁꯨꯃꯥꯏꯅ ꯑꯣꯏꯒꯅꯤ ꯍꯥꯏꯅꯕꯨ ꯊꯥꯖꯔꯨꯗꯦ ꯑꯗꯨꯕꯨ ꯃꯌꯥꯝ ꯆꯪꯅ ꯔꯦꯂꯤ ꯑꯁꯦ ꯐꯖꯅ ꯄꯥꯡꯊꯣꯛꯆꯈꯔꯦ ꯃꯊꯪꯗꯗꯤ ꯇꯧꯔꯛꯂꯒꯦ ꯖꯦꯔꯤꯅꯥ ꯂꯥꯏꯁ꯭ꯔꯝ ꯀꯁꯥꯔꯒꯤ ꯂꯦꯆꯤꯜ ꯂꯦꯟꯗꯤꯡ ꯃꯨꯝꯕꯩ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯌꯥꯏꯐꯅ ꯂꯩꯕꯤꯌꯨ ꯃꯨꯝꯕꯩ ꯃꯥꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯃꯨꯝꯕꯩꯗꯒꯤ ꯀꯣꯃꯦꯟ ꯊꯥꯔꯛꯏꯔꯀꯣ ꯃꯨꯝꯕꯩꯗ ꯂꯩꯕ ꯃꯤ ꯃꯥꯜꯂꯦ ꯀꯁꯥꯔꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯐꯖꯅ ꯂꯩꯌꯨ ꯁꯨꯃꯥꯏꯅ ꯍꯥꯏꯕꯅꯦꯕ ꯑꯗꯣ ꯖꯦꯔꯤꯅꯥ ꯍꯧꯖꯤꯛ ꯌꯦꯡꯕ ꯇꯥꯔꯒꯗꯤ ꯑꯩꯁꯦ ꯀꯁꯥꯔꯒꯤ ꯅꯠꯇꯦꯀꯣ ꯑꯩꯁꯦ ꯀꯁꯥꯔꯒꯤ ꯅꯠꯇꯦ ꯑꯩꯗꯤ ꯍꯣꯖꯥꯏꯗꯩꯅꯦ ꯀꯁꯥꯔꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯅꯤ ꯍꯣꯖꯥꯏꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯀꯁꯥꯔ ꯆꯠꯄꯗ ꯄꯨꯡ 10 ꯍꯦꯟꯅ ꯆꯪꯉꯦꯀꯣ ꯑꯗꯣ ꯃꯊꯪꯗꯅ ꯁꯅꯥ ꯍꯩꯒ꯭ꯔꯨꯖꯝ ꯕ꯭ꯂꯣꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯊꯦꯡꯀ꯭ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯔꯤꯕ ꯕ꯭ꯂꯣꯛꯁꯦ ꯑꯦꯛꯖꯤꯕꯤꯁꯟꯒꯤ ꯚꯤꯗꯤꯑꯣꯗꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤ ꯍꯦꯟꯂꯨꯝ ꯑꯦꯛꯖꯤꯕꯤꯁꯟ ꯇꯧꯈꯤꯕꯒꯤ ꯚꯤꯗꯤꯑꯣꯗꯅꯤ ꯃꯌꯥꯝ ꯌꯦꯡꯗ꯭ꯔꯒꯗꯤ ꯌꯦꯡꯕꯤꯌꯨ ꯃꯅꯤꯄꯨꯔꯗꯩꯁꯨ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯂꯥꯛꯑꯝꯃꯦ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯃꯥꯏꯅ ꯂꯥꯞꯅ ꯂꯥꯛꯑꯒ ꯃꯩꯇꯩ ꯐꯤꯒ ꯌꯣꯟꯈꯤꯕꯗꯣ ꯃꯌꯥꯝ ꯑꯃꯅꯤ ꯌꯣꯜꯂꯤꯕ ꯃꯊꯪꯗꯅ ꯑꯥꯔꯇꯤ ꯃꯥꯡꯒꯪ ꯂꯩꯈꯃꯥꯟ ꯃꯅꯥ ꯍꯥꯏꯁꯤ ꯀꯩꯅꯣ ꯏꯟꯖꯥꯡꯂꯣ ꯊꯣꯡꯂ ꯆꯥꯕ ꯌꯥꯕ꯭ꯔꯥ ꯊꯣꯡꯂꯒ ꯆꯥꯕꯗꯤ ꯌꯥꯗꯦꯀꯣ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨꯒꯨꯝꯕꯗ ꯍꯥꯞꯄ ꯌꯥꯏ ꯏꯔꯣꯟꯕ ꯈꯣꯠꯂꯒ ꯆꯥꯕ ꯌꯥꯏ ꯌꯥꯝꯅ ꯍꯥꯎꯕꯅꯤꯀꯣ ꯊꯨꯝꯇꯛ ꯇꯧꯕꯅꯦꯕ ꯌꯥꯝ ꯍꯥꯎꯕꯅꯤ ꯑꯗꯣ ꯆꯥꯗ꯭ꯔꯒꯗꯤ ꯁꯤꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯗ ꯌꯥꯝ ꯍꯥꯎꯋꯤꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯃꯊꯪꯗ ꯑꯃꯨꯛ ꯄꯥꯔꯁꯦ ꯂꯥꯏ ꯈꯨꯔꯝ ꯕꯤꯅꯣꯗ ꯁꯤꯡ ꯑꯌꯥ ꯀꯦꯛꯄꯨ ꯑꯃꯨꯛꯇ ꯅꯝꯁꯤꯟꯕ ꯀꯦꯛꯇꯣ ꯄꯤꯛꯄꯒꯤꯅꯤꯀꯣ ꯃꯊꯪꯗꯅ ꯁꯨꯅꯤꯜ ꯈꯣꯏꯗꯥꯡꯕꯝ ꯏꯅꯥꯎ ꯅꯪꯒꯤ ꯂꯩꯀꯥꯏ ꯑꯀꯣꯏꯕꯗ ꯇꯥꯔꯤꯕ ꯃꯩꯇꯩ ꯂꯩꯀꯥꯏꯁꯤꯡꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯃꯛꯑꯣ ꯃꯅꯤꯄꯨꯔꯗ ꯂꯩꯕꯅꯤꯅ ꯂꯝꯗꯝ ꯇꯥꯝꯅ ꯂꯩꯈ꯭ꯔꯕ ꯏꯒꯤ ꯃꯔꯤ ꯑꯣꯏꯔꯤꯕ ꯅꯈꯣꯏꯒꯤ ꯂꯩꯐꯝꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪꯅꯤꯡꯉꯤ ꯑꯩ ꯍꯥꯟꯅ ꯚꯤꯗꯤꯑꯣ ꯅꯝꯈ꯭ꯔꯕꯅꯤ ꯃꯌꯥꯝ ꯑꯃ ꯅꯝꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛꯇ ꯇꯥꯔꯤꯕ ꯃꯩꯇꯩ ꯈꯨꯟ ꯈꯨꯗꯤꯡꯃꯛꯇ ꯆꯠꯂꯒ ꯅꯝꯈꯤꯕꯅꯤ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯩꯀꯥꯁꯨ ꯃꯌꯥꯝ ꯅꯝꯃꯛꯈꯤꯕꯅꯤꯀꯣ ꯑꯗꯨꯒ ꯃꯤ ꯑꯃꯒꯤ ꯌꯨꯝꯗ ꯍꯦꯛꯇ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯅꯝꯕ ꯍꯥꯏꯕꯗꯨꯁꯨ ꯃꯤꯅꯗꯤ ꯍꯦꯛꯇ ꯅꯝꯍꯟꯅꯤꯡꯗꯦꯗꯅꯀꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯩꯅ ꯆꯪꯉꯒ ꯚꯤꯗꯤꯑꯣ ꯗꯛꯀ ꯅꯝꯃꯨꯔꯗꯤ ꯑꯃꯨꯛ ꯃꯤꯅ ꯅꯝꯍꯟꯅꯤꯡꯉꯤꯔꯥ ꯅꯝꯍꯟꯅꯤꯡꯗ꯭ꯔꯥ ꯑꯃꯨꯛ ꯉꯥꯡꯕꯤꯔꯛꯑꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯤ ꯃꯌꯨꯝꯗ ꯆꯪꯉꯒ ꯅꯝꯕꯗꯨꯗꯤꯀꯣ ꯑꯗꯨꯝ ꯑꯩꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯒꯤ ꯚꯤꯗꯤꯑꯣ ꯍꯥꯟꯅ ꯊꯥꯕꯜꯒꯤ ꯃꯇꯥꯡꯗ ꯅꯝꯈꯤꯕꯒꯤ ꯂꯩꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯌꯨꯀꯣ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯣꯏ ꯎꯕꯅꯦ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯁꯦ ꯑꯗꯨꯒ ꯂꯣꯛꯇꯥꯛ ꯆꯦꯅꯦꯜ ꯁꯞꯄꯣꯔꯠ ꯇꯧꯖꯔꯤ ꯑꯩꯁꯨ ꯍꯣꯖꯥꯏꯗ ꯌꯥꯝ ꯂꯥꯛꯅꯤꯡꯉꯤ ꯑꯣꯖꯥ ꯂꯣꯛꯇꯥꯛ ꯆꯦꯅꯦꯜ ꯂꯥꯛꯄꯤꯌꯨ ꯍꯣꯖꯥꯏꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯥꯛꯄꯤꯌꯣ ꯑꯩꯈꯣꯏ ꯌꯨꯝꯗꯤ ꯌꯥꯝ ꯊꯤꯔꯤꯀꯣ ꯌꯨꯝ ꯁꯥꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯂꯥꯛꯄꯤꯌꯨ ꯋꯥꯏꯈꯣꯝ ꯌꯥꯏꯁ꯭ꯀꯨꯜ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯣꯖꯥꯅꯤ ꯀꯣꯃꯦꯟ ꯐꯖꯕ ꯄꯤꯕꯤꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯣꯖꯥꯁꯤꯅ ꯌꯥꯝ ꯐꯖꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯣꯖꯥꯏ ꯑꯁꯥꯝꯗ ꯊꯥꯒꯠꯆꯔꯤ ꯑꯃꯨꯛꯁꯨ ꯍꯣꯖꯥꯏꯗ ꯂꯩꯔꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯕꯨ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯊꯥꯒꯠꯆꯩ ꯑꯣꯖꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯣꯖꯥꯅ ꯁꯨꯃꯥꯏꯅ ꯀꯣꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯕꯀꯣ ꯅꯨꯡꯁꯤꯕ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯒ ꯃꯊꯪꯁꯨ ꯑꯣꯖꯥꯅ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯛꯑꯦ ꯋꯥꯉꯥꯡꯂꯣꯏ ꯑꯣꯖꯥ ꯑꯅꯟꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯅꯤ ꯁꯅꯥ ꯕ꯭ꯔꯍꯃꯆꯥꯔꯤ ꯑꯣꯖꯥ ꯑꯗꯨ ꯑꯣꯏꯔꯒꯗꯤ
Manipur ꯌꯥꯎꯁꯪꯒꯤ ꯑꯗꯨꯋꯥꯏꯗ ꯃꯅꯤꯄꯨꯔ ꯊꯣꯛꯂꯛꯄ ꯌꯥꯏꯀꯣ ꯑꯗꯨꯀꯥꯟꯗ ꯑꯣꯖꯥ ꯎꯅꯁꯦ ꯅꯠꯇ꯭ꯔꯒꯅ ꯑꯣꯖꯥ ꯍꯣꯏꯅ ꯂꯥꯛꯄꯤꯔꯣ ꯀꯩꯅꯣ ꯌꯥꯎꯁꯪꯒꯤ ꯃꯇꯥꯡꯗ ꯑꯗꯨꯋꯥꯏꯗꯀꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯁꯤꯟꯕ ꯌꯥꯏꯑꯕꯀꯣ ꯑꯗꯨ ꯃꯇꯥꯡꯗ ꯂꯥꯛꯄꯤꯌꯣ ꯑꯕꯣꯛ ꯑꯅꯟꯗꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯕꯣꯛꯅꯦ ꯑꯗꯨꯒ ꯑꯇꯩꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯀꯣ ꯑꯩꯅ ꯃꯅꯤꯄꯨꯔ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯔꯛꯈꯤꯕ ꯃꯃꯥ ꯁꯃꯤꯅꯥ ꯑꯗꯨꯒꯒꯤꯗꯤ ꯑꯕꯣꯛ ꯃꯦꯃꯥ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯃꯦꯃꯥ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯎꯅꯅꯤꯡꯉꯤꯕ ꯑꯩꯗꯤ ꯑꯗꯨꯒ ꯑꯩꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗꯀꯣ ꯃꯅꯤꯄꯨꯔꯁꯦ ꯑꯃꯨꯔꯛꯇꯪꯅꯤꯀꯣ ꯆꯠꯆꯔꯤꯁꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯋꯥꯠꯂꯤ ꯑꯃꯨꯛ ꯑꯣꯖꯥꯁꯤꯅ ꯀꯣꯃꯦꯟ ꯑꯃ ꯄꯤꯕꯤꯔꯦ ꯌꯥꯝ ꯇꯣꯏꯅ ꯕ꯭ꯂꯣꯛ ꯁꯦꯝꯕꯤꯔꯛꯑꯣ ꯍꯣꯖꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝ ꯀꯌꯥ ꯀꯥꯔꯕꯤ ꯑꯥꯂꯣꯡꯗꯁꯨ ꯁꯦꯝꯕꯤꯔꯛꯑꯣ ꯀꯥꯔꯕꯤ ꯑꯥꯂꯣꯡꯒꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯅ ꯂꯩꯕꯅꯤꯀꯣ ꯀꯥꯔꯕꯤ ꯑꯥꯂꯣꯡꯗ ꯇꯥꯕ ꯃꯩꯇꯩ ꯌꯨꯝ ꯑꯃꯗ ꯆꯠꯂꯒ ꯃꯣꯏꯒꯤ ꯌꯨꯝ ꯍꯤꯡꯒꯣꯜ ꯑꯗꯨꯒꯤ ꯃꯣꯏ ꯂꯩꯀꯥꯏꯗꯣ ꯑꯩꯅ ꯅꯝꯈꯤꯕꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯂꯩꯕꯅꯦ ꯑꯗꯨ ꯌꯦꯡꯕꯤꯔꯣ ꯀꯥꯔꯕꯤ ꯑꯥꯂꯣꯡ ꯍꯥꯏꯔꯒ ꯀꯥꯔꯕꯤ ꯑꯥꯂꯣꯡ ꯑꯅꯤ ꯁꯨꯏꯀꯣ ꯋꯦꯁ ꯏꯁ ꯋꯦꯁꯇꯅꯦꯕ ꯃꯩꯇꯩꯅ ꯇꯥꯔꯤꯁꯦ ꯁꯣꯝ ꯁꯥꯏꯠ ꯑꯃ ꯁꯣꯝ ꯁꯥꯏꯠ ꯃꯌꯥꯏꯁꯤꯗ ꯍꯣꯖꯥꯏꯁꯤ ꯂꯩꯔꯤꯅꯦꯕꯀꯣ ꯑꯗꯣ ꯑꯩꯅ ꯆꯠꯂꯨꯏ ꯃꯐꯝꯗꯣ ꯗꯦꯔꯥꯃꯨꯛ ꯀꯧꯕꯅꯦ ꯗꯦꯔꯥꯃꯨꯛ ꯀꯧꯏ ꯑꯗꯨ ꯅꯠꯇꯕꯤꯗ ꯁꯣꯝꯅ ꯃꯩꯇꯩ ꯌꯥꯝꯅ ꯇꯥꯔꯤꯕ ꯀꯥꯔꯕꯤ ꯑꯥꯂꯣꯡꯁꯤꯅ ꯁꯣꯝ ꯁꯥꯏꯠꯇꯅꯦꯕꯀꯣ ꯗꯤꯐꯨ ꯔꯣꯝꯗꯅꯦꯕ ꯗꯤꯐꯨ ꯁꯣꯝ ꯁꯥꯏꯠꯇ ꯃꯩꯇꯩ ꯌꯥꯝ ꯇꯥꯏꯌꯦꯕ ꯑꯗꯣꯝꯗꯁꯨ ꯆꯠꯇ꯭ꯔꯤꯑꯕ ꯑꯗꯣꯝꯗ ꯑꯩ ꯏꯁꯥꯃꯛ ꯆꯠꯆꯗ꯭ꯔꯤ ꯆꯠꯀꯅꯤ ꯑꯗꯣꯝꯗꯩꯁꯨ ꯏꯅꯦ ꯑꯃꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤ ꯈꯣꯠꯂꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯃꯤ ꯌꯥꯝ ꯅꯨꯡꯁꯤꯀꯣ ꯍꯧꯖꯤꯛꯇꯤ ꯌꯦꯡꯉꯤꯔꯥ ꯌꯦꯡꯗ꯭ꯔꯤꯔꯥ ꯈꯪꯗꯦ ꯃꯇꯝ ꯈꯔ ꯅꯤꯡꯊꯣꯛꯎꯔꯕꯅꯤꯅ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯃꯨꯛ ꯌꯦꯡꯕꯤꯔꯣ ꯃꯊꯪꯁꯤꯗ ꯖꯣꯟ ꯁꯔꯃ ꯍꯥꯎꯅꯤ ꯒꯨꯗ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯏꯅꯥꯎ ꯅꯪꯒꯤ ꯐꯣꯟ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ ꯑꯌꯥꯝꯕꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯦ ꯐꯦꯁꯕꯨꯛꯇ ꯑꯩ ꯁꯅꯥ ꯕ꯭ꯔꯍꯃꯆꯥꯔꯤ ꯂꯩꯕꯅꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯁꯨ ꯂꯩꯕꯅꯤ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯗ ꯍꯥꯏꯕꯤꯔꯛꯑꯣ ꯀꯣꯃꯦꯟ ꯕꯣꯛꯁꯇ ꯅꯝꯕꯔ ꯄꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯑꯩꯅ ꯅꯝꯕꯔ ꯄꯤꯈꯤꯕ ꯃꯌꯥꯝ ꯌꯥꯎꯏꯀꯣ ꯅꯝꯕꯔ ꯄꯤꯈ꯭ꯔꯒ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯀꯣꯜ ꯇꯧꯔꯛꯄ ꯃꯤꯁꯨ ꯃꯌꯥꯝ ꯌꯥꯎꯔꯤꯀꯣ ꯑꯩꯕꯨ ꯊꯕꯛꯇꯣ ꯏꯁꯥꯒꯤ ꯊꯕꯛ ꯂꯩꯕꯅꯤꯅ ꯐꯣꯟꯗꯣ ꯍꯦꯛꯇ ꯊꯥꯡꯒꯠꯄꯗꯣ ꯉꯝꯗꯦꯀꯣ ꯊꯕꯛ ꯌꯥꯝ ꯆꯤꯜꯂꯛꯄ ꯃꯇꯥꯡꯁꯨ ꯂꯩꯀꯣ ꯑꯗꯣ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯣꯟ ꯇꯧꯔꯛꯄ ꯌꯥꯎꯏ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯨꯗꯨꯅ ꯑꯩ ꯅꯝꯕꯔꯁꯦ ꯍꯧꯖꯤꯛꯇꯤ ꯄꯤꯈꯤꯗ꯭ꯔꯦꯕꯀꯣ ꯍꯥꯟꯅꯗꯤ ꯌꯥꯝ ꯄꯤꯔꯝꯃꯦ ꯍꯥꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯄꯤꯔꯝꯃꯦꯀꯣ ꯑꯗꯣ ꯁꯤꯅꯤ ꯀꯣꯃꯦꯟꯁꯦ ꯑꯇꯩꯁꯨ ꯀꯣꯃꯦꯟ ꯃꯌꯥꯝ ꯑꯃ ꯂꯩꯍꯧꯔꯤ ꯑꯗꯣ ꯑꯩ ꯂꯣꯏꯅ ꯄꯤꯛ ꯇꯧ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯍꯣꯖꯥꯏꯒꯤ ꯃꯩꯇꯩꯒꯤ ꯃꯇꯥꯡꯗ ꯁꯦꯝꯃꯛꯑꯣ ꯍꯥꯏꯔꯛꯈꯤꯕꯗꯣ ꯑꯩ ꯁꯦꯝꯖꯔꯛꯀꯅꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯃꯌꯥꯝꯗꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯃꯤꯀꯥꯟꯗ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯂꯥꯛꯑꯦ ꯑꯣꯖꯥꯒꯤ ꯉꯁꯤ ꯃꯣꯅꯤꯇꯥꯏꯁ ꯑꯣꯏꯔꯦ ꯃꯌꯥꯝꯅ ꯑꯣꯖꯥꯒꯤ ꯚꯤꯗꯤꯑꯣꯗ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯇꯧꯔꯤꯕ ꯅꯥꯠ ꯁꯪꯀ꯭ꯔꯤꯇꯣꯟ ꯃꯌꯥꯝꯁꯦ ꯑꯣꯖꯥꯅ ꯉꯥꯛꯇꯅꯦ ꯑꯣꯖꯥ ꯍꯥꯏꯔꯣ ꯃꯌꯥꯝ ꯀꯣ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩ ꯏꯅꯥꯎꯁꯤꯁꯨ ꯁꯤ ꯑꯩꯒ ꯃꯆꯥꯅꯤ ꯀꯣ ꯌꯥꯝ ꯅꯨꯡꯁꯤꯕꯅꯤ ꯃꯁꯛꯁꯦ ꯃꯥꯏ ꯆꯦꯅꯦꯜꯁꯨ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯃꯥ ꯆꯦꯅꯦꯜꯁꯨ ꯌꯥꯝ ꯀꯨꯏꯅ ꯀꯩꯅꯣ ꯀꯟꯇꯦꯟ ꯊꯥꯡꯒꯠꯇꯕꯗꯒꯤ ꯆꯦꯅꯦꯜꯁꯦ ꯈꯤꯇꯪ ꯆꯦꯟꯕ ꯋꯥꯠꯂꯦ ꯃꯔꯝ ꯑꯗꯨꯅ ꯑꯗꯨꯝ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯤꯇꯩ ꯃꯁꯦꯟꯗ ꯑꯩꯈꯣꯏ ꯁꯞꯄꯣꯔꯠ ꯇꯧꯅꯔꯒ ꯑꯩꯈꯣꯏ ꯌꯨꯇ꯭ꯌꯨꯕꯇ ꯆꯥꯎꯈꯠꯅꯕ ꯇꯧꯁꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯁꯦ ꯍꯥꯏꯖꯔꯒ ꯃꯌꯥꯝ ꯀꯣ ꯑꯩꯈꯣꯏ ꯑꯩꯒ ꯃꯆꯥꯒꯤ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩꯒꯤꯗꯤ ꯑꯩ ꯏꯁꯥꯅꯗꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯍꯥꯏꯖꯔꯒꯦꯀꯣ ꯑꯣꯖꯥꯒꯤ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯤ ꯑꯩꯈꯣꯏ ꯁꯪꯀ꯭ꯔꯤꯇꯣꯟꯗꯒꯤ ꯑꯣꯖꯥꯁꯦ ꯄꯨꯡ ꯌꯩꯕꯅꯦꯕ ꯑꯗꯨꯅ ꯑꯣꯖꯥꯒꯤꯁꯨ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯣꯖꯥꯒꯤ ꯈꯨꯟꯁꯨ ꯑꯩ ꯅꯝꯖꯔꯛꯀꯦ ꯃꯩꯇꯩꯒꯤ ꯈꯨꯟ ꯅꯝꯃꯣ ꯍꯥꯏꯕꯗꯣ ꯑꯣꯖꯥꯒꯤ ꯂꯣꯏ ꯃꯐꯝ ꯅꯝꯃꯦ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯈꯨꯟꯁꯨ ꯅꯝꯗ꯭ꯔꯤꯑꯕꯀꯣ ꯍꯥꯏꯗꯤ ꯈꯤꯇꯪ ꯃꯅꯨꯡ ꯆꯪꯕ ꯑꯣꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯧꯔꯁꯤꯀꯣ ꯕꯥꯏ